Lengsin Biraksi, Life Care Diagnostics, Wangjing Lamding, Thobal District, Manipur. Near National Highway 102, Lamding Cherapur Road, EE Ground. Life Care Diagnostic asida hena Khudong charibadi, mafam asida specialist Dr. Singh Phangbigani. Maruina medicine, BP, diabetes, thyroid, anxiety, joint pain amadi, tongan mabakal gi laina singi oina, thangza khudingmaki phangbigani. Mathangda dermatology, skin gi oina, medical and cosmetic gi oina, nomaizing khudingi khudong chaba phangbigani. ENT gi oina, haibadi, nakong naton khanau gi oina, ningthokaba khudingmaki khudong chaba pizeri. Mathangda surgery gi oina, leibabupa amadi sagul chen numit khudingi oina leizeri. Emergency medicine gi oina di numit khudingi khudong chaba pizeri. Life Care Diagnostic Wangjing Lamding Bazar asida makal khudimaki clinical laboratory test tawbagi khudong chaba leizeri. Blood, urine, sputum, stool, ECG haribasing asi khudong chaba phangbigani. Hena khudong chaba di blood sugar test tawba amadi BP gi checkup tawbada 50% gi discount pizeri. Masi khakta natana adom na sathok chasin da nungaitrabasu home blood collection gi damakta khudong chaba leizeri. Masi khakta natana miyamna thodo hindona khangnaraba authorized sample collection gi Naukon Diagnostic amadi Diagnostic ki sample collection ki center amasu oijari 24/7 care service tawjariba Life Care Diagnostic panjariba sing asida domna khudong chaba lobining labadi akupa marul gi dama call tawbiu 700-537-8820 amukahna 700-537-8820 Life Care Diagnostic Wangjing Lamding Bazar.